खुरमजरे ISTV न्यूज़ में ताबीरबा पुनर्पो तारामोक्सरे हौजानबदा मुरुबा पाउलुबिसे लंगथबाल कुंज मपादा शक्ति लेबा बोम अमा पोखाइबदा म्योयमा सोकले हौजिपाक संदनो पिजरे ngasi ayuk sarana pung tarulom taba matamda singjamai police station gi manung senba langthapal kunj mapada sakti leiba bom ama pokhaibada myoy ma soklai solaba myoy adudi sorokhaibam roman apokpa es mani lelong sajing mamang lekai digini kahena soktabadagi fast at piraba matungda mayumda hankhre bom adu lambi gi matai da leiba leipak marakta fumnu thamlamani lambi asida assam rifles ke kambuna yamna toina patrolling satpana ngasi gi bom adu assam rifles kambuda attack torpa oramba yai hairi bom pokhaiba aduna oiduna national highway number kuntra mafal infal more lambida gari sathok sasin toba matam khar thingki thawlo tofam da manipur police ki makok thongba official sing laktuna thibom gi tabak sathakre bomadu kanana pokhayan kibano haiba haujuk phawi oina sabchana khangmangam thri Dr. Kisan Token amadi Razen Mehat ki matangda tangkak ahumlak hanna court ki rai laukthok tang lakhiba thongbo yaning de haiduna miada sigi matang sem kiba JSC na ngasi thamoiban fishery gate mamang digi lamfil pata leba CBI Impal branch ki office phawa miangwe ba khongset amaga loinana CBI gi ASP gi khuthangda memorandum ama pesin khre NSN IM na mihatina happy khraba thodo da senaba myoi faduna while chatharba phawa serak pibidaba amasung rai pigadaba numit yai thoktuna lakraba matung mathang thagi tang mangada rai laukthopgi matam lepkiba si makha tana sangtok pidana ba wafam sing memorandum aduda yaure memorandum pisin kraba matungda miamgwe ba mifam amasu thamoibal fishery gate leba ima panthobi community hall pangthoktuna makha taba khongjing sangsinaba ware bloke कोई जजमेंट से अमुक डिफर तौरने अमुक ये थोड़ा नहीं है बस कंटेस्ट हो बियो कौंडन ने डिक्लेयर तौरीबा कोई एक्यूज मैम जब फाबियो है बा अदो अहुम सुबदा कोई की केस असीदा कोई की चेनबा मी खुदिमक फादरी है बस मसी की अप्रिहेंशन लई Wangoi makhala kai digi thogdam digbijoi gi asibak sang se hayeng mars ke tang amage nungthil pong ama fawgi manungda kanagumba matana claim tawradrabadi aingi matungina postmortem pangtholoba matungda dispose tawragani haina Wangoi police station gi ose monang thopa serolmana haide Scheduled Tribe Demand Committee of Manipur na demand tawriba maitaibu Scheduled Tribe list salalu haibasi asumba khongthang ni haina ADC Tamenglong gi chairman Ji Soiham Haumaina ISTV news ka akhanana unaba mad haikre mana makatana Manipur hairga tampaklam khaktada miyamna uba langani singtam pulaga Manipur semani aikoi gi haurukfam amatani jati amada aikoina ariba yelhau mini haibiyade saf manai tribal ngaktani haiba wafam thamlamke Hauji Maitai Sina tribe ni haina hauji lauri ba phiwam ase ID achumani haina accept tawi as how organization gi president ama oina ina haininge dr Maitai habisidi jati gi maming nate Maitai is organization name Jilarong Kabui organization name Tangkhun organization ming naktani jati maming di how ni haben Ade kuki isinaw sindi the same makoi gi jati amoina lei masu indigenous people of the world ni kuki habisisu ado how habisisu indigenous people of the world happen Maitai na tribe ni hana kan demand ta kambu du sumi he is rightful claim ni ado magi jati maming ni how ni hana haninge ado Maitai habis organization maming ni sekmai busu Maitai hare Andro busu Maitai hare Bamon Maitai hare Pangan Maitai hare Maitai habis organization maming ni adan jati maming ni how ni makoi tribe ni have claim si sumi haina accept ni Amalonda Manipur da cookie state demand tori Nagana alternative arrangement ke demand tori wafam sing asi Maitai na amata yabangamdre fiba masida sarkarna khong thangba lalgari Manipur si soidana nongmadi pokharak pa yai haina Tamenglong gi ADC gi chairman Ji Soiham Haumaina phongdorli Manipur sarkarna ADC gi members sing da sakti p haibasu hauji phawa chapchana sinadri haike state PR su yadramina alternative arrangement si kurinu sa haibangamdramina Mara asna pun bajabade autonomous district council sini adon autonomous district council ni da 6 dun ki power be pirga maning makha oina naga su kuki su pisilaga aduga state kaidana north east state threat talaiba 6 dun power pi bugum na pisilaga sem lo di phagani haina ai opponent le natana kuki ki state demand da jausiluro naga ka mitai mu pulaga mu sibin war thoku je aduga
alternative arrangement si kari rakhang arrangement tawro kuki ga mai tai mu pol ga simin war thok bu jai sema yaro ro de port oi bini na aina khang ma phau da di masi adugu ma taw buna phagadra hai bisi ai es district council chairman amana haininge masi di ai district council member oina haibani masi jati ga oina ngang sunate haibadi manipur da ko di autonomous district council haina ko bu sillaga thabak amata su pi daba tawbu su ngam daba maming thom thola thamsida mayam su pendre mayam pen me yana na badi adugum sillaga khudong sabu phangdra na khali Prajapita Brahmakumari Iswabiya Vidyalaya Infal Center na senduna Moyangpurel Brahmakumari Center da Hombutara Nepal Suba Mahasiva Jayanti Celebration Lising ni Taramari ki thorom pangthokre Taramadu da PSED Minister I Hemosandra Works Minister Dr. K. Ratan Kumar CGG Medical Superintendent Dr. S. Jugindro Brahmakumari Manipur In Charge Raj Yogini Brahmakumari Nilimana Thoromopu Singh Oike Tarunga Mari Lenana Minister Hemosandrana The Great Night of Siva Drama Kumayasi Mapaleba Amadi Bharat Sin Betuna Pangtholi Manamaka Tarduna Meba Habasi Siva Naiba Mapokni Nungsiba Kalakpa Laitaba Madi Kathopa Kayana Lising Oisi Isada Atama Laitabadi Mebi Haksangasi Karisunate Haike. Peace, we are talking about silence, we are talking about Isagi, Yamna journey, spiritual journeys. Jump मुझे अकोई पंखुम मुझे कोई लोग आए नहीं सारी गाड़ी तो लाई गाड़ी आप सब तो लाई नहीं असल में सुबह रिक्शा तो लाई मुझे खों तो लाई है खाली मरो है कि गाड़ी घूमते हो पंखुम मरो Hauzik pangtholiba board na loba class 10 parikha ge humni senma numita student league Manipur na Johnston School TG Higher Secondary School CC Higher Secondary School amadi Standard Robert Higher Secondary na singba school singda setuna yengsin beda niyam gi wangmuda parikha pangtholaba thenglor khi haidi parikha thariba mahiri nupi amana mobile sizinaramba student league Manipur gi kangbuna thenglor khi haina cherolsena khangdali Manipur ki Praja Singh na anti-corruption da thazarabadi Aam Aadmi Party ki Musing board ka famthoi March thagi ahoba sel dagi election campaign ahorgani hari hiramasida report ba Wafam Singh si second laiba Aam Aadmi Party ki office ta ISTV news ka akhanana unaba mada party sigi luchingba sing phongdo na kibani Party sigi star campaigner Brijurekha Samona phongdo kibada lakadori batara turuk suba lok sabha mikhal ki campaign March thagi ahoba cheolragi angambi thakta yumtong kuding changduna bot khomba horgane haki mikhal da yariba makai sel changandana asengba achumba miyut thagana ba pandam thamli haki campaign je koi March tha horpadagi door to door house yumtong kuding da changaga AAP ki tongan ba sabona chmyam da khangan minaba individual level da mi kudimak unaraga maina mafam kuding Manipur gi kan lai mafam kuding mak da main chana ko sem sam jare Campaigner Jogesh Mangi Waheng Bamna party sigi inner madi outer gi mute khanana ba hojik screening process chathari tuna recommend tawrgani haki Aam Aadmi Party gi waklon da thazaba principal ngang chakpa social activity kya torokpa amadi popularity the best torga candidate puthokani haki spokesperson Rosni Kumar Yambiamna samaj dagi corruption mutanana ba khenabal laitaba amadi rajniti bu decentralized tobo wafam sing asida Aam Aadmi Party si linkat kibani Delhi da Arvind Kejriwal gi sarkar lakpaga Manipur da party si link banate haukiba lisingani shupna tarawmdoi gi January February da Manipur da su party si maru hunba hokre phongdoki Aam Aadmi Party se Delhi da sarkar semjing gi laire Manipur da su laire 2013 gi January February shaida Manipur da already akogi deputy committee se siam na laire adugu ngasagi mayam tanarakpadi akogi election Delhi ki election ki matungdagi miyo ayamada awareness takna ba hayta auna laibagi di Manipur akoi Delhi election lairo matungda khatam lakhro matungda tholakpadi natti Election da sel yamna changba Manipur da Aam Aadmi Party gi fireba se kadai phawba sanaba yagni amadi kaya yamna lamdam asigi Amorpur Singh sumthokpa ngamgani haibagi matang da su Manipur campaign committee gi convener Haresor Goswami na thazabale haiba wafam sing phomtoki Manipur da mayama election ama torko matam da pisa sangdaba yate haibagi thazaba sanabi asi leitaba nate adu aikhoi gi Aam Aadmi Party Manipur gi wakhalondi hairi bachanabi ase hana leikiba corruption gi chanabi amada tawkhidana tawbani leikibani haijana thumjaningi maramdi miwai ama aina thumjaningbadi miwai ama karibumba aikoigi chamana mi misak ama ka
second hand ki dukan use cloth ki dukan ma da chang matam da mahak any yam respectable mi oirbo da paisa bargain tawi aduga haiba mi anybody ama oirbo su aikoi bata ki pung tomun simba laiba sing asida chang ma da di paisa taw haite zamana mi oima system ani da expose tor kanda to khai mong da ma koi sablona thor ko da maina aikoi manipur da ki su haiba corruption ki system ase later matam da di miyamna paisa yaudana paisa changdana vote ka ya bagi lepa ya bagi phim ma do atumuk la tane na thamjani ISTV pawgidamak NG Sanjoi Galoina Nauribam Philips Chekon Bisnupur district ke Jaipur Khunauda Manipur Oxygen Plant Private Limited na ngasidagi oxygen puthokpa haure haina official oina laukthokrai ngasi private limited asida pangthokiba officials oina laukthokpagi thormuda Consumers Affairs Food and Public Distribution Minister M Okendra Singha Commercial Industry Minister Govindas Konthojamna maroiba music oina sarugaki tawanga mari lenana private limited asigi proprietor khagembana Manipur da medicine oxygen amadi industrial oxygen makhalanimak miyamda matamatamni tungina marangkaina fangana papandamda thabak asi paikhatpani Manipur da yamna toina thokpa ban blockade na maram oiduna anawa singna oxygen sizinaba phangdabadi awaba kaya mayoknabadu kharmakhaidi kohanba ngamlagani haiki Minister Govindas na lamdamasida lairik laisu hairaba naha singna entrepreneur ama oibagi wakhalonda sangsilaliba khongthang asi apaba thabakni masana masabu thabak pijanaba honariba myoi singna industry department dagi kanaba kya lobiu haiki Anova Manipur Industrial Policy 2013 sida khudong saba kayam piri madong asi agi mang dalengsin beriba OSD MSME the loin laibirabani ai hoje akanoda ai khage mada sema pijage masida loin yaurabani gazette notification yaurabani adugi mathakta akoigi power ki subsidy capital investment da akoigi 3% interest rate si subsidy pi ba koina asigumana singma loin yaubase masi khudong sabasi akhoi lobiu khudong sabasi lobidragadi industrial policy anoba ma lae hairagasu masi khudong saba lobidragadi kanaba phangbo oiroi Minister Okendrona Manipur da sinjak paifam matik sana thamnanaba sarkar asina thabak paikhatli railway lambi sembal loirba matungda train da thau marang kaina pusilakadabana Manipur da thaugi awatpa legini tajade amaromda miyobina sangdraba yadraba ama oiriba oxygen lamdamusida puthoksaduna fanganaba honariba sisu Manipur ga subu lanni haike rail fare che malumda sari masina next year 2015 da commission to horagadi masi je koi kharakhedi koi awaba koglani loinana ching chak thamna website ki godaw ne koi chura Bishanpur ga hojile Imphal East ka pipeline de leire athuba matam da masi sanction chu tora ne khoi khanjabada court of conduct ki mamang da phu lakpi ai hantak da union minister lakpi raga kai khumnajari honorable chief minister na to ki matik pressure to duna have de koi gi leri ba wa base ane khoi da buffer stock che ching chu leire ba thau chu leire ba ngasi oxygen chu leire ga di ekhoi yam tonna Manipur da khunda mine ba khoi ki kanglupta mayam boiriba maitei ekhoi na tonna non na leiri se kari ginu hade sum asol mayam duna ne si phajan leire ge pang non don dra su yabane khoi se loisalapra ngasi moroi ba pau amukan pijrei langthabal kunja mapada sakti leiba bom ma pokhaibada miyema soklai ISTV news ming tabi punong po aroi boina khurumjare